Paujari yumpam ojbamaru ojba pau khara bet taujari. Tamenglonggi lam kharabu jiribamgi area ni haina ba khonai hariba ase yumpam yaudaba aranba wafam ni ZDO. Tausem Subdivision Students Organization na Jiribam Police Administration na Jiribam Police Administration amade Jiribam da leriba CSO singna Tamenglonggi lam khara jiribamgi area ni haina ba khonai hariba ase yumpam yaudaba aranba wafam ni haina Jiri Development Organization JDO na akan mamagda janing daba pang doragle. Ngasi Jiribamgi Babupara da laiba organization asigi office da pang thoki ba paugi mifam amada. Organization asigi president A Sadananda na haikibada. Hadang National Highway Impal Jiri lambi gi saruk khara lambi chautuk na da bahona riba asida. Tamenglonggi lam amada sarbe tawna da bahona kiba laite. Hangang pokpigi area su Tamenglonggi area ni hariba asi Tamenglong District Administration amadi Jiribam Administration gi mihut sing jauna. Paminaduna wari sandar pematung Tamenglonggi lam ni haibagi dokumen amada putok pengamde. Karena gumba kunja karagi wafam da best tawur ka tabak taw bade official oide dokumen da best tawur ka tabak taw si haike. Ato papau amadana curfew amadi lockdown chalai rabasu miyam pundona lairi baba kai covid laisat laksin bangam loy karam siam. Curfew amadi lockdown fana chalai dunasu miyam na lairak khulak amadi kolup singda pundon lairi bama kai. Covid laisat laksin bangam loy laina laichat santurok diba silengak tatayna basum loy. Isa isa na thawsa da badagi mami chawna tari aina lang tabal kendra ki MLA Karam Siam na fongdokre. Wafam masing-asing lang tabal kendra ki oina Kansipur da lipa Standard Robert Hare Secondary School da hanglipa Community Home Isolation Center reaction bagi konsert da MLA Karam Siam na fongdokre bane. Mana maka taratuna lang tabal kendra kakta da punna miyoy dising amaga sama home for COVID positive bagi manung da. Miyoy yang kayong doy sikre kendra asigi sawat tharang da senaga da local area development fund ge. Lupa crore amagi sentang ki matakta mahaki amadi kendra asigi miyam na tengbang pera ki lupa crore ama la khumpu darit ki senpam covid laisat asi thengna na batha thagre kendra asigi jumthong lising taraga ni thui hen bada sana thakna ba palam sing hen thoki batana tana containment zone da leiriba imung lising amaga saduk humputra ma thoi tama teng pangkhre namit tara ni khakta SOP ka na satpada laisat asi chawna laksin bangam ga da oibana miyam punna wakal taminara se Nagalam da lang tabal kun sa awang laika ibutok pakang bagi laipong da nauna saba badminton turf court amasu MLA Karam Siam ngasi maikom bahang dokre lakador ba assembly mikal asigi mamang dalang tabal kun sa awang amati makhalai kai kilampi thong water supply kita baksing loy selagane badminton court maikom bahang dok pagi tarmaduda DMA University Vice Chancellor and Rasmohan Su Sarugya ke State Assembly session da lomi sing ki khudong cha da basing khanabira badi BJP da natana MLA sing thaganagane lausal Manipur asi Southeast Asia gi hotspot region da laiba originated area sing manung da oithok pa chaba gi manung da chaliba lamdam amani habis International Rice Research Center Manila gi report mahik sengna palle akhoi gi ipa ipu sing lamdam masida pothok saba pothok na Canada gi sumating ni rudana lempa na charam labasunga sidi poksak tami pal tang bahai badu oituna lagle asiguma tan pambasida lawmi sinmi apun balop loksal Manipur na lamdam masida Hek sapong lak pada gilam dam segi lomi miyang bijay pana palinga ke purang sing china na papatam ge oi bawa kalol amade field sat na mateng pang to lagle pothok liba laufam kaya bu ating balita na mana pampambong da tawning ba taw to na makalak liba sing khara da wara basu kan bangam na ba kholau kaya lauja kiba really set in protest awareness na sing ba tawja kiba ge mai na lising ani tarha mari talingak na the Conservation of Paddy Land Act and Wetland Act 2014 passed okay Aduh hariba ek asigi rule ngasi pawba lairibana ek asigi kana ba chap chana phang bangamdre asigum balomi singna thengna riba kudong cha da mayam asi ngasi gilenga na satha gadori ba Manipur State Assembly gi taraga humdoi suba sasanda Manipur da tung koina chana ba yaga da ba wafung khara loksal gi meke digi lenga ke poring sing silagle Agriculture Department ga nangna ba Line Department asi Minister amagi makha da thambiyo State asida su Agriculture and Production Commissioner APC ama thambidun line department singa coordinate tawduna develop tawna ba hona biu lising ani tara manga de India gi prime minister na launch tawkiba soil health card scheme athoba matam da chana ba hawan bidrabadi laibak lehaw kanjana ba department na adar amadi jawabandi na chingba lawmi sina demand tawraroi khodong cha dabal helaroi habana chingba singne harba point sing asi chathagador ba assembly session manung da kumna khana biduna tungkoi na sa thauna na ba khona birabadi lenga kasibo losing biriba BJP da natana MLA punampo miyam na thaganagani ana cherola sin makha na phongdoragle makha tarakpa atopa pau amadana lawmi singi khudong chada ba hanthana na balupa crore taraga mapan chamanga ngasi fi modina yan thokre
Prime Minister Narendra Modi na ngasi lupa crore 34 sa mga lengaki PM Kisan Scheme ki makada beneficiary farms crore 9.75 ki bank account akre Pradhan Mantri Kisan Samman Nidhi PM Kisan Scheme ki makada farms imong lakh crore 1.57 installment mapalagta lengana transfer tawikre maramasida ngasi Lok Sabha da Congress ki MP Punjab ki member oiram khiba singna parliament ki mamang dalaiba Gandhi state sumamang da anuba agriculture law singi mayuk tok wakan pam ke Laumi lising kya na Delhi ki ngamkai ki maruiba point home the farms law sing asi repeal tawnan batak sinduna laire PM Kisan Fund yenthok pada Modi na ai lebak kasi ki laumi sina pandemic manung sida thawna fana leptuna pothok puthok na hon ariba sida thengna diba khotong thiba singdu mayuk na ngamna da balenga honare maru hunba har mating pangtun makhoi ki pothok jonar ba punamak lenga honare Manghai lepak asida humpudra mga super independence day pangthokani basi maruiba khongthang amani amade punamaki chakthok sing oibata natana nawna wari loba amadi panthong yauna na bane thawra masida India na mathang sahi kun mga da aikoina kari tawba pambagi habata lepka dori bane beneficiaries farms family amad lupa lising taruki kanaba fangadaba se tha mari khudinge lupa lising ani ahum lak thokna pige dori lising ani taraga mapan gi February da lakthok ki scheme ni First installment December lising ani taraga dipan March lising ani taraga mapan manung da fangre fanasi beneficiary singi masagi bank account da transfer tawbane scheme masagi makada beneficiary crore taraga mathoi rom laire haire Manipur University of Culture bo Central University ki thakta ongkhana baning thongna parliament da pukharkre Manipur gi amatangar pa Manipur University of Culture bo Central University ki thakta ongkhat pina bangasi Rajya Sabha ki MP ningthau chana sa bo lesem bana parliament da pukharkre ngasi pham ki parliament ki nongju mi pham da ningthau chana so bo lesem bana wa pham ase special mention oina pukhala duna ai Manipur state na lebak asigi art amadi sports ki lamda asobu mafam makan duna lakle habasi miyamna khangna bo pham amane state government na kumja lising ani tara mangad Manipur ki ina khulaba cultural heritage asi bejo kanana ba amade kanana bagi pandabda Manipur University of Culture linkal ki adoba Manipur state asi financial resource marangkan leitaba amade agagdaba leibana university asi salaina bo hona bada awaba oire university asi da jumthang dariba Laibak Myanmar Bangladesh na sing balibak sing ki mairoi kya lakto na Manipuri ras dance thangta indigenous martial arts sankritan na sing ba tongan ba culture ka mari laina ba kya tamna na balang nari maramaduna lam masida mairoi sing na mahitam pada afa facility sing phangana na bakitamba government na Manipur University of Culture asibo Central University ki thakta ongkat piu ana ning thawna bokat ke organic ki oiba ki hom puthok pada mai paklabi Manipur dagi thengsa gangte ga Prime Minister Narendra Modi ga wari sanakre Pradhanmantri Kisan Samman Nidhi PS Kisan Scheme ki mapalak suba installment ki apun basan pam lupa crore taraga mapal samanga kisan pam bharat ki laumi beneficiary crore 9.75 tangars ngasi Prime Minister na release tawkre ngasi ki thoromasi kamari ilaida na India ki state sing ki manung mai paklaba farmers taruk khan ga tuna video conferencing ki khudang da Prime Minister Narendra Modi ga wari sanake khangalaba beneficiary taruk ki manung Manipur ki social producer liba organic kyong ki pothok pada Mabing laibi farmer thingsa gangte yauke ngasi Prime Minister ga wari sana ba tharumasi nungthilpung baro makai tap matam dem phal West District ki lamchang dalaiba Kurau Pokpi Industrial Gate pangthoke lamchang dalaiba Kurau Pokpi Industrial State pangthoke maduda video conferencing ki kudang da Prime Minister na thingsa gangte ga wari sana ke thingsa gangte na Chochanpur ki Khausabung Bungmol area da organic method sinaduna ki hongke pothok marang kaina pothok tuna Laki badu kita maktab Prime Minister na mahak potakat papong doke. Hiram masih kemarin lehan na Manipur Organic Mission Agency Momogi Project Director wena tau puri ba. Devadatta Sarmaga pauksi asiki wari sana ba matamda pong doke bade. Hana daki hauna Mission Organic Behelu Sen Development of Northeastern Region. Manipur gi maka delisingani taragatarit tagi hauna Central Sector Scheme oina Minister of Agriculture and Farmers Welfare Government of India ki makada organic ki oiba pothok sing pothok na bathabak paikhalake haju phagbuda momoda organic farmer lising kuntraga taret jamang register tawre lam hacker lising kuntraga taret jamada organic ki oiba dongan ba mai marung thadunu pothok pangamle ngasi Prime Minister ga wari sanafam oiriba Kurau Pokpi Industrial Estate asida Integrated Processing Unit for Pineapple Maira Food ki Pineapple taunar ba processing taunar ba unit amalai hari ba mafum sida Manipur pangliba organic ki khom sing asi processing taunar ba thabak su paket kani aike
ngasi organic ki oidiba ki hom mai pak na puthok pagi damakta bharat ki oina state taru kilomi amam khangat pada jarok to na prime minister ga hakten na uri sana krabe thingsa gangte sahine fu surebi asi swasanpur dagine ma ke bok pagi maming lampu gangte mai ki thak class 12 pass ne mahak jumban bagi lambi da khongda duna masa ani leire hauji khongsabung amadi bungmol area da lofam ekar taruk to organic ki hom thaduna pothok li loinana lahong me organic producer company ki mapus wari bane nagalamrom da Chief Minister N Birena BDF singbo anaupa mapok ama pokhan biba kamanare Riyaz Khan state asigi law and order miyam ki punsi amati lanthum ngak sen bada asobo thodang loriba BDF lising tara sukna yangkhaina sahi tara ka humdoi hena tantun lakpa diban kaya ngasi Manipur ki Chief Minister N Birena amata sithadana demand draft sing the sign tawbira kibana beta se BDF singbo anaupa mapok ama pokpi kibana beta ama waina lehuragani hana all Manipur BDF Welfare Association ki president oina thau poriba Riyaz Khan press ta thadorpa zerola mana aire zerola sina hai ngarang all Manipur BDF Welfare Association ki Central Committee ki advisor Wangkhemsa Siamjai President MD Riyaz Khan jauna committee ki mel chingka Chief Minister N Biren unaduna tongan ba BDF ki demand draft pahum Chief Minister da thabak wana pangthok pina ba haijabada harau na CM na khudir pibirakhe loinana BDF lising tara sukna yangkhaina CM gi COVID-19 relief fund da mateng oiner pa transfer tawkhiba yauna case hoina lupa lakhom lising humpuga mapan chama neifuga punna lupa lakun ga taret CM COVID-19 relief fund da mateng peki aire ngarang Chief Minister da pesin khipa memorandum adu da palle warol sing ni ana serol asina haribadi BDF sin na tawriba duty asi police MR IRB ga chap manabana manam oraga Manipur police na chanariba MR amadi BDF sing da chanhallo Manipur police na chanariba RR asi BDF sing da chanhallo RR asi semringada regular police constable amana phangriba salary adugi sada humpodra manga pigada bani amasung sahida tha tara humdegi salary pibiu aiba yauri aire loinana sahi kudingi BDF sing ki thagi honorarium dagi professional tax when rupa lising ani ni kagliba asigi mahota BDF sing dagi kaktaba amadi hana kakiba sing handok anaba director treasury Aiba serol jaure iroinana state asida leiriba BDF sing chapchawa bising ase Ministry of Government of India da khangana ba updation tabada ayaba piba kaya mayak sing na palle loinana Chief Minister gi bafum dangarang BDF ki lusing basina phongdoki arbo bafum de frontline warrior amu oriba BDF sing da matik chaba incentive bibinana ba haijaki maduda so Chief Minister na thajaba biraki aire ningsing bajai Chief Minister N Birena CM orak badaki ngasi pawda BDF sing ki oiba casualty benefit that benefit amasung recent money iroinana honorarium kya afirake loinana darkar amagi hajarbuda harauna jabiba tangla paluchingba amri haibada haiman bathokloi maduna Chief Minister da pesin kiba memorandum adu athobada thabak to onto pirakani haibagi thajaba so BDF lising tara sukna yangkhaina CM da thajaba thamli haire Delhi da tha da genome sequencing tawna ba sample thabada 80% di delta variant oire Delhi laingakna haukiba tha asida genome sequencing tawna ba kidamak lab da tha kiba sample sing adu yamdrabada sada 80 dagi tadana COVID-19 ki delta variant oiramba thengnare aina official data gi matungina haire Delhi da May June amasung July thagi mathang sitna genome sequencing tawna ba kidamak Thakiba sample sing aduda 81.7%, 88.6% amasung 83.3% delta variant oirakibani haire. Kolkata airport ta khamliba Mumbai phawa paikadaba Indigo flight ta lin ama thengnakre. Thasi gi aukiba tag manga sagol sinavita Kolkata airport ta Indigo flight amaki manungda baggage belt amada lin nama koit ki tuna leramba thengnaki haire. Mumbai da paigada aircraft adu Raipur dagi airport adu da thunglakibani airplane adu da passenger sing kagado bak hek walingai da staff amara liladu thengnakibani police department da pau piduna department ki official sing laktuna liladu kanki rehabilitation tawna da bagida madu makhoina puduna sarke adu aircraft adu da tonga da passenger sing buna ato flight amada Mumbai yawan ki haire Maka tarakpa atopa pau amadana Malayamasi 2030 pawda 1.5 degrees Celsius sabai hangalak lagane Temperatures hangatpa lamai sakpa amadi ising isau kaya Malayam gi mafum kaya da sahi khara asida hangalakle Intergovernmental Panel on Climate Change IPCC na thadora climate change ki report madungina global warming ki saitheng aikoi piyoi pada sungsoi choi dana panglagani aibasini
Climate Change 2021 की रिपोर्ट असिदा आइरी इंडिया जाउन एक्सपर्ट सिंह साइंटिस्ट सिंह physical scientist basis review तौगदबने मसदा ख्वाइदगी मरु एबडी वर्ल्ड लीडर्स के हना नवंबर द खनगदोरिबा UN Climate Negotiation COP26 असिगी ममांगदा हाना खनाउ बने मसिगी पेज निफु पानबा रिपोर्ट UN Climate Panel असने ह्यूमन इन्फ्लुएंस न मरम ओइडन क्लाइमेट कंडीशन द वेदर क्लाइमेट क्राइसिस सिंग तोंगे येंबदा कयामुक थुना अमले मसदा लेरिबा खुदिमंगना 1.5 डिग्री सेल्सियस अमसुंग 2 डिग्री सेल्सियस न साइथिंग पिरगनी आइबा असिने बांग्लादेश द हिंदू सिंह के टेंपल्स शॉप सिंह द अटैक चथरखरे सेनब मियोय तरा फागरखरे बांग्लादेश की कुलना डिस्ट्रिक्ट माइनॉरिटी कम्युनिटी सिंह मरी लेनबा मफम सिंह द यामद्रबद आइन जादब मौंग सिंह द हिंदू टेंपल्स मरी शॉप्स खरा अमसुंग हाउस होल्ड सिंह तुवाइखरे थौदोक थोफम द पुलिस थोमजिनदुना लेखरे सेनब मियोय तरा अमसु फागले आइना मीडिया रिपोर्ट अमदा फोंदोलखरे थौदोक असि रोस्पा उफा जिला की सियाली पैलेस हिंदू अमसुंग मुस्लिम रेसिडेंट लेबा मफम मदुदा नुबिदांग की मतमदा थोखबिने आइना दाका ट्रेवनिना रिपोर्ट तौरे लोकल रेसिडेंट सिंह अमसुंग विक्टिम्स की पाव मतुंगिना मिस क्रेन सिंह अदुना अहानबदा सियाला महासमान टेंपल द अटैक तौखिबनी अमदा टेंपल अदुगी आइडोल सिंह अमसुंग क्रेमेटोरियम सिंह मांगन तगलम किबनी आइरे मफम मदुदागी मकोइना सियाली प्रवपरा एरिया चतुना हरि मंदिर दुर्गा मंदिर अमसुंग गोविंदा मंदिर की हिंदू गोड सिंह अमसुंग गोडेस थुवाई किबनी हाइबा रिपोर्ट असना फोंदोगले सोप तरुक अमसुंग लोकल हिंदू कम्युनिटी मेंबर की जुम अनि यावना मखाताना थुवाई की आइना मखाताना फोंदोरखरे मफम अदुदा हौजिक जामना कन्ना उंखनरी हारि तौइगुमसुंग लोकल एडमिनिस्ट्रेशन द सिचुएशन खुदिंगमक कंट्रोल तौदुना थमखरे आइना सेन फोंदोखरे बीजेपी जामना कंखलकले सोगलबदि खुद जब चाना हनगदबनी बीजेपी लोसिंगबा चैनल बीजेपी लोसिंगबा केस एसोरपना आइखरे मदुदि बीजेपी की थौमी अमदा सोलकलबदि खुद जब मानना खुद हनगदबने हौखिबा मतमदा लेरंबा वरेबदि तुंगिनबा तौजरकसनु तुमिनना इंगतपना खांगदुन लेगदबनी आइबने हौजिकति अमा लौखिबदा अनि लौगदबनी आना सुमहागना मखाताना पल्ले एसोरपना बीजेपी असि यामना कंखलकलबनी आना सु आइखरे अरविद कंटेंट सिंग असिगी मरउइबा पाउ खरा असिबा पाउ दमजरिबा मणिपुर लोकल न्यूज यूट्यूब चैनल अमदि फेसबुक पेज असिदगी येंबिरिबा पुनमक पथागसरी चैनल असिना तोमता कानरबदि सब्सक्राइब तौबिद्रिबसना सब्सक्राइब तौबिरबा लोइनना लाइक एंड शेयर तौबसु अवेगुन नमकपो अमुकाना थागसरी।